Kurumzari, ISTV Paumiang Tabirupuna Putaram Noxari, Nasigi Maroi Pausninda. 10 schedule gi makhada Congress ta yauriba MSCP gi MLA manga disqualified tawgadabani haina BJP na dabi tawkre. Aikoi masel gi marakta nungsinadana basiliba miyoi sing masak khangna thabak tawba tangai fade haina amuko gi President Dr. Waimani Kumanna phongdokre. Amadi veteran tennis tournament ki team champion Motilal Kangjamba amadi Sarat ki team kasamna oikre. Pau Sandonan Pizari Handak Trinamool Congress ki MLA hum disqualified tawkiba adu 10 schedule gi makhada tawba oirabadi Congress ta yauriba MSCP gi MLA mangadu disqualified tawgadabani haina National Executive Member oiriba Northeast ki in charge puriba Tapirgaon amadi BJP Manipuri State Unit ki President TH Chawbana ngasi thangmaiban kendra gi manung chanba Khuyathong Polem lekaida BJP gi Imphal Central District Office thangdokpi tharamda dabi tawkre. Tharonga mari lenena BJP ki National Executive Member Tapirgaon na haikipada 10 schedule ase mapungfana chatnarabadi housing speaker ki court ta leiriba MSCP gi MLA mangasu disqualified tawgadabani madu natrabadi handak MLA ahum disqualified tawkiba ase miyamda ikaiba bibani haina lawi handak pangthokadariba maraki mikhalda thangmaiban kendra gi miyamna sarkar da chap chabalaman singadabani haiki. If EBOB is right, मैं इसको आप आज एक चुनौती दे रहा हूं. अगर if he is justifying the disqualification of these three MLAs, now he have to disqualify the MSCP MLAs also. अगर तृणमूल MLA को डिस्क्वालीफाई किया है, आप MSCP ऑनरेबल MLA जो कांग्रेस में ज्वाइन हुआ है, जो स्पीकर का कोर्ट में है, now he have to justify equally to the people of Manipur. TH Chawbana Jun Tara Nipan da Lup Kharana Ban Kauribasi BJP na yaning de Party asina masigi mayok da lei haiki mahakna makataraduna Education Minister na Manipur da chahi amada education da awanba purakani haiki ba du civil supply da oina karbar tawduna leire handak Congress na ADC mikhal da mai pakhi bagi chang asi yenglabadi miyam na makhoi bu yarakre haibasi mayek sengna takle haiki Sangsawna lupa koti lising ama changa pirakbabu ama bahuk sadana loi lokthokre ne akhoi adai ka ba ngang duga loina re ga mana tau tawdra ama ta sadre ne adu hojik ta khale do madu joy kisan na puthoe house ta puthok ne sabra sadabra hayu hai kana sadre ne ibo bina khungram ni ne hoji joy kisan la lei ne aduna ni man sing ai jamasi onthong thok pachi da puthore yadna joy kisan se chawi se Ngasigi Tharamadu BJP ki Thaupuba kaya su saruk yaki MLA oiramba KH Joy Kisana handak pangthokadoriba maraki mikhal asida miyamna mai pakhanduna thangmaiban kendra gi miyambu ikaiba pikibagi chap chap pakhom pisi haiki akhoi gi MLA ni phuni pan lei akhoi gi paisa yam lei madu makoi na fight tongam garaina aina hairi ai gi di paisa yam lei ai gi di praja yam lei ai gi di miyam yam lei ai bu nusiyo praja yam lei. It is a fight between money, power and the love of the people. Adunai na thamning sina. Praja gi minung siga, praja na tawo thabak tong baduga, paisa ga changdam na se hanak thame bandal lai kude by election se khangna doini. Kanglup Suna Kundaba Manipurda Ikoi Masel gi marakta nungsinadana basiliba miyoi sing masak khangna thabak tawba tangai fade haina amuko gi President Dr. Waimani Kumanna phongdokre ngasi All Manipur United Clubs Organization amuko na sinduna kwa kaithel akham lekai community hall da pangthokpa taramari suba protest day gi tharamda mahakna wafam asi phongdokhibani tharamaduna Irabot Foundation Manipur gi President TH Iboyaima poirai leimarol mera paibi apunba Manipur gi President L Memchaubi amova gi President Y Kunjarani amadi atai Sangstan kaya giluseng basing susaruk yaki wangang kibasing na phongdok na kibada Manipur asi mamangai dagi hauna chahi lisang sitna nungsi sanana khunda laita duna leiminarakpa jati ngaktani Bharat Sarkar amadi NSN IM na ingkumja liseng maga samapan marfutara tareta ceasefire tawduna peace talk chathaba hauki Manipur gi ngamkhaida akaiba pirakpa yaba thaurang kaya chatharakpadagi chahidugi August 3 da amukona Bharat Sarkar na Kanglup Masel gi marakta singsep thaduna khaibung tanar basilakba thaurangi mayokta lepki masigi sarugama oina miyoi lak kayana Manipur gi ngamkhai kaiba yaroi haiduna kholau lauduna khongchat chatki khongchat adu ningsingduna amukona chahi khudingi August 3 bu Manipur Integrity Day haina ningsingduna lakli
ing kumja lisingani amagi jungi tang taramari da chathakiba Bangkok declaration adugi mayokta amukona chahi sidagi hauduna protest day haina pangthoktuna laki apun bagi saktam amadi ngamkhai kaidanaba matam chupada amukona lepkani haiki Dr. Waimani Kumanna Manipur da laiminariba kanglup khudingmak aigi haiba wakhal thadok minaduna apun bagi saktam sagatpa matam oire aikoi maselgi marakta mot khenaduna leiriba makhai chawkhat lamjel da manglom da changsin bangam loi haiki tung koina miyam da enna edi mind da kauduna anu leidana ba loina aikoi gi lamdam sig leiba thuru kaw kudimaki marakta sarari ba railway policy si koi chanabe yate habagi choba parama oiki habse koi nasi nahona na usu sei kungi miyam da kauduna aikoi miyam gi force na miyam gi shakti na karigumbi imta aikoi apun bagi saktam da adu aikoi territorial boundary da single public se koi yam line na mighty people mi have se koi miyam masigi message train gana tung koina lehnungi na padamatuni TH Ibo Yaimana Apaba Kunaya Masengbat Naba Honabada Matik Saba Matautai Aigi Haibana Tungda Tamlaga Tabakuding Zangsilabadi Lebagasi Sakatpa Awanba Purakwangam Haiki Indigundia Gomen Ocean Grabamatung Dagini Mashi Tashena Mukti Matamadwada India India Tingani Tilu Matanga Kanan and Rapukanda Aku Manipuri Kwaidigi Hena Manipuri Jungi Ajada Maripakun Shivagi Ajada Lemba Lekidraba Aku Janeta Yami Rabot Makshu India Gomen Legi Yaki Dabani Tashena Quite Majori Bamambania Classic Hospitality Training Institute na Sinduna Career Prospectus in Hospitality Industry Haibasida Nongmagi Oiba Seminar ama ngasi Hotel Infal gi Sangai Conference Hall pangthokre Tourism Department ki Director Syamlal Punia Bharat Sarkar ki Tourism and Hospitality Sector Skill Council ki Chief Executive Officer Pravin Roy amasung Classic Hotel ki Managing Director Dr. TH Dhavlina Maru oiba miyoi singwaina saruk yaki Director Syamlal Punia na pangthokiba seminar asina Manipur gi oina yamna Chanaba sector among oire Manipurda tourism chawkhalakpadagi lamdam asigi nahasing thabak phangbagi chang hengalakpaga loinana mapalda chatpagi chang hanthare sector asina thabak yamna piba ngambada natana chahi kharagi matungdadi mapandagi miyoi kya lakpagi changchu hengalaklagani haiki Zenin Hospital ge akoibagi iram nala sing phunjilakpa amadi amot akai kaya mafam sadana leibana hospital asida analayeng chathabada akaiba kaya lakpa yabagi pibam leibadagi Porompat TV Tower da leiba Youth Social Development Cum Library Center thingom leiraki miyoi singna hospital asigi akoibagi iram nala sing sengdokpaga loinana fatta haudi sing lokthokre hairi paugi marak thana tema break amatang taram namu oksadi Nupi da sathaba miyot minai gi marakta Mapuroi bana phubada nupi ama chaifam naina sokle soklaba nupi adudi pebam tina chahi kuntaret Mapuroi ba pi nebi kwa kaithel hainau khongnembi kuthabi lekai dagini thaudo asi jun gi tang tara ni thoi gi numidang da imung manung gi waho amadagi numit aduda Mapuroi ba pi nebi na mahaki nupi bu chaina kanbadagi ningjol amadi phaigan gi mafam singda thina soki masigi mathakta ye thangba narumda kubak na thabadagi kokki sarukta chaina khoi lairi haina paumi singda phongdoki paumi singa unaba aduda tina na makhatara duna thogdok thokiba adudagi haujik moidangpok mamang lekai da leba mahaki mapam da leiri hairaduna imung manungi maikaidagi domestic violence amadi crime against women and children gi makhada pine bigi mathakta case ama file tawkhre mahak haujik singjamai police station gi custody da leiri hairi Aingi matungina mahako matik saba charak phanghanaba amadi matik saba compensation nupa mayumna pigadabani haina tinana dabi tawri Ibu kami mi jingdo into the the food and with the palin at all the Ibu intora can I don't say yam with the lake, you don't say yam with the manum tanaraga sangaga. I kind of like in a tea or I don't say yamana I late and have the I late a man sanga zangagan tea can I live the own mana putu a kanda poor hole. Handakta UNLF Wesiana Bharat Lan Misingi Mathakta Etek Zathaduna Taruk Suba Dogra Regiment ki Lan Mitara Nipan Hatkiba Amadi Tara Taruk Hena Asogapan Nanghan Kiba Thawdok Asina Ningtam Lalau Asigi Singtha Ningai Oiba Mai Pak Pagilan Phamasina Lamdam Asigi Ningtam Yawalam ni Khuding Makta Naungna Thongna Pangal Hable Haina URF MA Thadorakpa Cherolamana Khangalakli Loop Asigi Chairman Lan Haiba Maitai Amadi Publicity and Information gi Assistant Secretary Panthoi Laimana Thadorakpa Cherolasina Makhatara Duna
Landa adu Kanglaipa ki ningtam lahlo ihaugi tangai fadaba asengba achumba khongthang amani haibadu mayek sengna takle asigumba langi lalong kaya ase Bharat lenga ki lan mising amadi ningtam yawal lanmi ani gi khenaba aduni Bharat lanmi amadi ningtam lan mising gi marakta khenaba kaya leiribadu mayek sengna takladuna lamdam asigi ningtam yawal lan mising di masagi oijaba pumba thadoktuna mama leibaki ningtam bangak naba thawai hakchang kathokli hairi Bharat lan mising da yamlaba senpam kaya thadaduna civic action program gi mingda lalhoba kaya bu namthanabo hotnaba kaya asi nokning ba phawi masida sunatana aranba thawong kaya chathaduna khusem gi lan thoknanaba tatana honari miga gi marakta hatna sunaba thokhalliba asi miyoiba gi hakpu paiduna sanariba makhoising asibu miyam gi wayel chathaduna maru phangna manghanba matam yaure Bharat ki miyam su British ki loilam makhada leiramlibani maramaduna wakhal munna khanthaba matam oire hairi Amarom da lamda masigi masak nairabi sana khotnabada maming lairabi anigi press interview gi warol chumthok haunabagi tanja URF MA na piri makhata na loilam laingak lona saugatpa amasung ningtam lahlau asigi mayokta lepa warol kaya yauraklabadi lup asina lamda masigi iche ichal ne haina lauroi lamda masidagi leihaudagi tanthoknaba tangai fadaba warep laurakani haina sanaroi anigi mafamda jackson warol fongdorakli Wesiagi miyam gi laibak lepagi lanasi nongmadi soidana mai pakani hauzik hauriba ningtam lahlau ihawasi malem gi miyam na yai hairaduna wesiagi apunba ningtam lahlau lup asigi lucing libasingda ikai khumnabaga loinana miyambu mai pakna lucing biko hairi Lamdam asigi miyam gi khwaidagi maru oiba sinphamni hainariba lawu singubagi maramda sarkarna mityeng sangbide haina nongsup Imphal lawmi sinmi chawkha thawrang lup Imphal West na pendaba fongdokre hiram asigi matangda Kaisampat junction da laiba ima holda pangthokhiba pawgi mifam amada lup asigi president thoiba konthaujamna Imphal West ki langjing amasung Wangoi block ani asigi mathakta Churachandpur yaungna division agri officer na thau puhaliba asi maram chade hana leiramba office amuk hanna hingal handuna EO sing thabak tawhangadabani haiki langjingi SDAO office matik sana leitribasi athuba matamda mari leinabasing na miyeng sangbiu hiram kayada sotharaba lawmi sinmi singi damak lupasina sangsin bayaba thabak sing miyam ga loinana changsingani haiki Mahai masing ningthina hairaba miyoi masing yamna leirabatada sangai kanba mai pakani haina forest range officer kaibulamjau biramangol na fongdokre wafam asi ngasi kaiden phabi community hall da pangthokiba ahum laksuba sangai students merit award yenthokpagi tharamda mahakna fongdokibani tharamga mari leinana conservation of wildlife haiba theme da sport painting competition pangthokpaga loinana quiz competition amasu pangthokhi kaibulamjau gi akoibada laiba club nifumari gi area dagi class 10 amasung 12 ki parikha da mark wangna fanglak Mahairoi Singh da Kudol Pot Piduna Pukning Thawgatki Conservator of Forest Wildlife L Lukhoi Kairen Phabi Junior High School ki Headmaster Tongbram Koireng DCF Park and Sanctuary Arun RS Amadi Environmentalist Dr. K.H. Samungok Saruyaki Range Officer Binamangol na Makhatana Malem gi atai mafam atai da phangdaba sangai kannaba hotnabada akoibagi miyam gi thaudang jawi sangai gi hauzik leiriba phibam masi laichat kumba ama laklabadi khongol mutki bayabagi akibalei asiguma phibam asidagi kannanaba hotnabada akoibagi miyamna forest department da tengbang piba changi haiki satrising asi koina yamna mokoi education da mokoi yamna laila suda yam na koina encourage to hontoi maramdi koi sangai conservation asida yamna koi laila su koi education gi yam sobat daitale Manipur asi tawning bata tawba apanba oidraba lamdam mama haibadu oire haina Social Youth Development Organization naurem lekaina thadorakwa cherolamana khangalakli singjang meidagi Kanchipur fawbagi lambi pakthoknabani haiduna lambi gi mamang amasung maningda leibak kothoktuna thambadagi miyoi kayada awaba mayokna halle lambi asi pakthoknabu hotnaringaida mafam aduda leiriba praja singna thengnagadoriba awaba du matau karamna kokhangadagi haibadu hana khanthahaningi hairi PWD PHED amadi Power Department na punna Khanaraga thabak paikhalhaningi hairi koilas thaba loiraba matungda toti pipe ki amuk tawkhaiba electric post hongdok hongjingi thabakta lambi amuk tawkhaibadagi thawong kaya chathaba miyamna thengnare asigumba khudongchadaba si matungda thoktanaba amadi lamda madongi miyamna thengnariba awabasi koknanaba mari leinaba singi pukning singsilakli
Ningombam Sagai Development Organization Sinduna Ahanba Merit Amadi Ningombam Achievers Award 2015 Kusinabagi Thoram Amangasi Konung Lampagta Leba Lamyan Basanglen Pangtokre Thoramadu Handak Haido Kiba Board of Higher Secondary Education Manipur Council of Higher Secondary Education Manipur Amadi CBSC Class 10 Amadi 12 Ki Parikyada Mark Wangna Fanglakba Mahedoi Marfiuda Mana Matum Piduna Ikai Kumnaki Masigi Matakta Art and Culture Sports Amadi Service the Thoidok Hendok Laba Ningombam Sagai Halsing the Sumana Tumpidun Ikai Kumnaki Organization Asigi Secretary L Lokena Fongdorapada Asigumba Tharamasina Manipur Amadi Masigi Mapalda Kundariba Ningombam Sagai Sing Amadi Amata Oina Punsinba Amadi Achet Payumbalama Sagatnaba Honarakwa Tharamni Haiki All Manipur Kidney Transplant Patients Welfare Association Sinduna Pangtokiba Niminigi Summer Children Arts Competition Gi Follow Tokre Group A Class 3 Dagi 5 Fawagida Twinkle Star Academy Kongba Kunogi and Lakisana na Ahanba Nongpok Mahikol Brahmapur Aribam Lekai Gi Onia Konsamna Anisuba Amasung St. George Higher Secondary School Gi Renol Athopamna Ahum Subatakre Group B Class 6 Dagi 8 Fawagida Maria Montessori Senior Secondary School Gi Oinam Katrina First JNG Yaralpat Ki Osia Konsamna Anisuba Amasung Regular English High School Gi L Bosinina Ahum Subatakre Thangwaiban Kendra Development Organization Nasu Kendra Asigi Manung Dalaiba Board Council Amasung CBS na Loba Handak Sahigi Class 10 Amasung 12 Ki Parikyada Mark Wangna Fanglakaba Mahiroi Singda Mana Matumpiduna Pungning Thawat Ibudau Nautingkong Pakang Basanglen Lion Hanzaba Lekaida Pangthokiba Tharomasida Organization Asigi Chief Patron KH Joykisan Councillor Ward Number 2 TH Purnasandra Amasung Asok Agrawal Su Sarvyaki South Korea gi Incheon da pangthokiba 13 suba Asian Games da saruk yaruba sanarusing okpa amadi taruklak suba Meritorious Award Distribution gi thorom amasu Haingang United Club na sinduna Haingang Lai Haraubung da pangthokre thorom adu da EK Higher Secondary School Sangakpham gi Principal Pangaijam Sarat Chandra SDO Sawombong Bidyarani Ayekpam amadi Pradhan Likma Bam Manihana Singba masaknai ba miyoi kya saruk yaki Class 10 amasung 12 ki parikya da Mark Wangna fanglakpa mahiroi singda asamba khudol pot piduna pungning thawat Padanatana, Sanari Singh the Sukudol Tamki, Tharamaduga Mari Lainana, P. Sarat Chandrana, Apaba Mahero Sengat Pahabasi, Apaba Kunai, Sengat Bani, Tungi Mirol Ginamak Yengduna, Apaba Mahero Singh Sengat Pa, Matautai Haiki. Naharup Gram Panchayat na Sinduna Naharup area dagi class 10 amadi 12 ta Mark Wangna Fanglakaba Mahero Singh da Mana Matumpiduna Pungning Thawat Kre. Nongpok Lamjing Naharol Ground da Pangthokiba Tharomasida MOBC gi Parliamentary Secretary MD Amin Saha Naharup Gram Panchayat ki Pradhan TH Sanjit MU gi Professor Dr. N. Tes Manisu Sarukyaki Asa Club Kontrak Pamnasu Mahairu Singh Mana Matum Yanthokpagi Thoram Club Asigi Community Hall da Pangthoki Tharomasida Kontrak Pam Jilla Parishad Member TH Angaubi Pradhan S Tombi PWD gi AEY Ajit Kumar Sarukyaki Naharol Memorial Club Imphal East na sustindana Imphal East ki area da class 10 amadi 12 ki parikya da Mark Wangna fanglakaba Mahiroi Singh Mana piduna pungning thawat kre Tharomasida Top Nauria Jilla Parishad Member T Itobi Top Dusra ki Pradhan TH Gomti amasung Nahakpam Indrajisu Sarukyaki Nungthil Saibi Club Thambal Khong Sabal Lekai nasu Mana matum yanthokpagi thorom pangthoki Tharomasida Nahakpam Indrajisu Sarukyaki North Imphal Development and Sporting Union Luang Sambam Makha Lekai nasu Luang Sambam gi akoibada leiba handak sahigi class 10 amasung 12 ta first division da laglaba sing Mana matumpiduna pungning thawat kre Tharomasida Luang Sambam gi Pradhan S Kosesor Union gi President Moirangthem Opendro Electricity gi EE oiramba Elangbam Tombasu Sarukyaki Nabakumar Nongmai Kapam na iba wari macha mamal hongdok lamloi dabani mingthonba lairik ama Manipur Hindi Parishad ki hall da fongkre Writers Forum Imphal na sinduna pangthokiba tharom masida Art and Culture ki Secretary K Radha Kumar Forum ki President L Biram Nisu Sarukyaki A Kumar na Manipuri da handokpa numit ki taretsu sagol amadi CH Rita gi Manipuri da handokpa Pompai gi loiramda matam haiba lairik ani amasu release tauki Malsagi case ka mari lenana court ki order thinaba chatluba sanaroi furakpagi mayopta Mayang Imphal ki judo sanaroi sing amadi mama mapa sing na Mayang Imphal thana wangkhai lekai da wakan bifam chathakre saruk yakiba gangana phongdorakpada thoksom bijoina maram chadana sanaroi furakpa pende hiramasigi matangda Mayang Imphal police na case ama lokhat khrabasu haujik phawba chap chaba thabak lokhat laktabasi yaningde haiki Ngasi Imphal East District Bar Association sengkibaga loinana nauna thawpugdaba miyo singkhankre thawpugdaba singi manungda General Secretary na A Angothoiba amadi President na W Santikumar Roy yauri
पाव की मरक था नते मब्रेक अमुक हना चांदेल डिस्ट्रिक्ट की मियामबु मणिपुर की अतोपल लमसिंगदगी तोखाइना थमलगा हौजिक चथरिबा मिलिटरी ऑपरेशन असि पांगदबगी थवंगनि हाइना माओइस्ट कम्युनिस्ट पार्टी ना फोंदोरकली लुप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतै की चिरोल अमना हौजिक फावबा चांदेल की मफमसिंगदा मियामदा मिपाइहनबगी थबकसिंग इंडियन आर्मी ना चथाब लेप्ट्री गवर्नमेंट का सस्पेंशन ऑफ ऑपरेशन की मखादा लेबा नोंगमै पाइबा गैंग खुदपुसिंग सिजनदुना लालौबा थिबगी थबक चथरी लुपना चांदेल लेबा पार्टी केडरसिंगना पिरकपा पावगी मतुंगिना ऑपरेशन असिदा सुगी मखादा लेबा गैंग सिंगना ममांग थारागा लाई खुदपु असिदा मिनथांग कौबा अमना कमान तौरई अदुगा थांगबोय कौबा अमना सेकेंड इन कमान ओइदुना लाई मखोयगी मतुंगदा इंडियन आर्मी सिंगना चंगसिलई हाइरी मिलिटरी ऑपरेशन असिदा सुगी मखादा लेदुना शांति की वारी सानरिबना हाइबा कांगबु खरदी इंडियन आर्मी ना ह्यूमन रोबोट ओइना सिजनरी चांदेल डिस्ट्रिक्ट की तोंगान तोंगान मफम सिंगदा लुप असिगी पार्टी अमदी यूनिट कया हांगदुना लई अदुबु हौजिक चथरिबा मिलिटरी ऑपरेशन असिदा असोयंगाम अमा फावबा यावदे लुप की ओइनादी बर्मा गी ngमखै मनुंगदा केम अमा फावबा लैते हाइरी मिलिटरी ऑपरेशन नि हाइरबसु ममांग थाना लुसिंगदुना चंगसिन बंगमदबा इंडियन आर्मी ना मणिपुर की यावल लाहलौबसिंग लानथेंगनागनि हाइबसि ओइथोक्तबा वाफमनि मणिपुर की निंगतम लालहौदी मणिपुर की मणिपुरी हाइबा फुरुप असिना हिंगलिबि मखै कैदौनुंगदा मुथतपा ngamloi हाइरी हौजिक थबकी पाव फंगबिगनि थबक की पाव लोबिरसे इंडियन आर्मी के टेरिटोरियल आर्मी ऑफिसर खरलोगदौरी मसागी चही 19 दगी निफुनिथोय फावगी मनुंगदा लेबा ग्रेजुएट पास तौरबा मियोइसिंगना जून की तांग 19 फावगी मनुंगदा दरखास्त थरकपा यागनी परीक्षा सेंटर ना सिलोंगदो ओइबगलोनना लागलिबो अगस्त की तांग अनिदा परीक्षा पांगथोकनी हाइरी भारत सरकार की मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट के मखादा लेबा केंद्रीय विद्यालय संगठनदा ऑफिशियल कैडर्स टीचिंग मिसलिनियस टीचिंग अमदी नन टीचिंग की अहांग पोस्ट की दमक दरखास्त कौरी मसागी सही 19 दगी 35 फावगी मनुंगदा लेबा पोस्ट सिंग चानबा कैंडिडेट सिंगना जून की तांग 19 फावगी मनुंगदा ऑनलाइन रजिस्ट्रेशन तौनबा खंगली परीक्षा सेंटर ना गुवाहाटीनी ईस्टर्न जोनल ऑफिस कोलकाता की मखादा लेबा टोंगा टोंगानबा डिविजनल ऑफिस सिंगदा LIC की अप्रेंटिस डेवलपमेंट ऑफिसर की अहांग मफम खरगी दरखास्त कौरी मसागी सही 19 दगी 19 फावगी मनुंगदा लेबा ग्रेजुएट ओइरबा कैंडिडेट सिंगना जून की तांग 19 फावगी मनुंगदा ऑनलाइन रजिस्ट्रेशन की अरोइबा निमितनी इम्फाल सेंटर ओइगदबा परीक्षा सिगी निमितना लाक्लिबा जुलाई की तांग 19 अमदी 15 दनी यूनियन पब्लिक सर्विस कमीशन ना ग्रुप A अमदी ग्रुप B की अहांग फॉर्म 1915 की दमक सिविल सर्विस एग्जाम इंग्लिश 2015 दा सरुक यानबा दरखास्त कौरी मसागी सही 19 दगी 19 फावगी मनुंगदा लेबा ग्रेजुएट लोइरबा कैंडिडेट सिंगना जून की तांग 19 फावगी मनुंगदा ऑनलाइन रजिस्ट्रेशन तौनबा मरिनबा सिंगदा खंगलकले इम्फाल दसु परीक्षा सेंटर ओइबा सिविल सर्विस एग्जाम असिगी परीक्षा निमितना लागलिबा अगस्त की तांग कुलुमदोइनी मथक्ता पल्लिबा थबकी पाउसिंग असिगी अकुपा मरोल मबुपारादा लेबा जॉब सेंटर दगी खंगबा यागनी हौजी मखातबा पामो लौबिरसी स्टेट ब्लड ट्रांसफ्यूजन काउंसिल मणिपुर मैक्स अमदी लाइफ सेवर मणिपुर न पुन्ना सिंदुना वर्ल्ड ब्लड डोनर डे थौरम GM हॉल दा पांगथोखरे थौरम असिदा मैक्स की प्रोजेक्ट डायरेक्टर रेजिना होंग्रे जेनिम्स की मेडिकल सुपरिटेंडेंट डॉक्टर W गोपी मोहन स्टेट ब्लड ट्रांसफ्यूजन की डायरेक्टर RK रोसई सुसरुया की रिम्स की प्रोफेसर डॉक्टर A मैनेना मणिपुर हौजिक दरकार ओइरिबा ESC यूनिट लिसिंग तरुकलोमनी दरकार ओइरिबा ESC फंगननबा मियाम हुपना पीबा ताई हाइकी कोई सही मदा अमुक्तम तो ओरिबसु नत्रगना अनिरक अहुमरक मरिरक पीबा याबदा अमुक्तम तो ओरिबसु द डोनेशन सि तोबिरगदी मसि याम लाइबा पोलमन डिस्ट्रिक्ट सेरिकल्चर ऑफिस थौबाल इंग्लिश 2013 की ओइना खनगतलबा बेनिफिशियरी जनीदा काब्रंग चाक चारा लिसिंग यांखै NERTPS स्कीम की मखादा यंथोकपगा लोइनना बेनिफिशियरी सिंगना मागी फार्म सिंगदा थाबा हौनख्रे ngasi district sericulture office thawal gi wangjing tentha incharge oina thaupuриbi L Bimola amadi mahaki staff singna farm singda chattuna pambi sing karamna thagani habegi matangda longmi singda khangan ki khongjom texam maning lekai da leiba ningtam ingkol farm gi beneficiary L Subasna Thawal district pu model sericulture district ama oihanna ba hotna bada mahaki farm na angam bathak ta hotna gani haiki sericulture da model sericulture district haiba ama उथोना भी दमक तसे के फार्मर्स सिंग सिगबा अपुनबा ऑर्गेनाइजेशन में सेमजरे
ꯑꯩꯈꯣꯏꯅ ꯁꯔꯀꯁꯦꯁ ꯃꯄꯨꯡ ꯐꯥꯕ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯃꯔꯝ ꯆꯥꯕ ꯑꯗꯨꯒ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯕꯗꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯕꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯁꯔꯀꯁꯦꯁ Hairok Part 2 Tomal Makongdagi Ningthauzam Rebika Mihatki Mayokta ngasisu wakal mifam phamkre miyamna khainarakwa cheng alu hawai na singba potlam sing Rebika gi imung manungda mateng pangkre Hairok Part 2 Thoksom Lekai Youth Club amadi Mairapai bisingna Thoksom Lekai Community Hall da wakal mifam chathaki tha sigi kontra fawgi manungda mara leba miyoi sing ain gi oiba jarak pina bu hotna dragadi akan ba khongjang sangsilagani Wangjing Wangkhai Mairapai bi loop Wangjing Wangkhai Lekam Leraki nupi sing Wangjing Hodamba Mairapai bi apun loop Kantin Lampak Mairapai bi loop Wangjing Awang Lekai Mairapai bi loop Haitu Pokpi Mairapai bi loop Hairok Part 2 Maning Lekai gi Mairapai bi singnasu wakat mifam jathaki Police da bu changraga di mihat pe ekta kan thambi sitau thana bu police da gi akhoi sarkar de ni jari se akhoi especial na te mihat pa du pibiyo hai baniga Power Grid Corporation of India Limited की Corporate Social Responsibility Activities की मखादा National Handicap Finance and Development Corporation